Image about the main tabiri basumbu yumnam Anuradha Devine Kono Krumzare Housing Murray Bapauda Babon Kiada Ade Gitarum Pangtuna Craig Helmela Gitarum Letana Pangtunari Yankom Netramani College of Nursing Ahamba Beds K Lamp Lighting Amadi or taking Tarum Pasipang Craig Loinana British Prime Minister Boris Johnson Prime Minister Narendra Modi to Unadana Ram Kiada Warisana Craig PAODAM 2022 theme Invest in Our Planet Palantaurungi Sarukama Oina District Legal Services Authority Chandena Essay Amasung Painting Competition Pangtokre Essay topic na Deforestation Category A its impact on the environment for classes 8 to 10 Aduga Category B gina Clean Art Let's Protect Our Mother Art Class 4 to 7 Highway Sydney Tharam Singh Adu Technopan District Ke Moria da Laiba Trinity Students Hostel da Pangtokibani. Essay competition da Mahiroi Yankai Nipana Saruyaki, Painting competition da Mahiroi Control Dina Atoi Hentanaki. Prize distribution na Ebringitan Kutare Lisingani Kunito da Pangtokadari. Ngasi Kaksing High School 1984 Matric Betski Mahiroi Shingna Wall Art Dege Tharam Kaksing Wadida Nona Semba Jen Kai Pung Lambida Miamga Loinana Usare Sangtaduna Pangtokre. Wahed pa nba amadi lay satpa charakya thaduna pangthokiba Wall Art Day gi tharum aduga mari lainana lubasage President and Munan Maitaina media da phongdorakpada Kaksing High School 1984 Matric Batch na tha ama thabak ama haiba pandamda tha khudingi samajge oiba thabak ama mam pangthotuna laglei ngasi sulubasina hauziki soksel lakleba malim pitribebo Kannaba Handathage Oina Pitribi Pumbada Pangtokleba Wall Art Day Ki Tharamasi Lub Asina Uchara Singh Thaduna Sarugyan Zabani. Miyoi billion 7.9 gi Darkar Oiba Singh Pinaba Honabada Malim Pitribi Asi Asukimatik Soksele. Handaki Chahi Ki Theme Invest in Our Planet na Hairibasi Aikoi Kudimak Wakal Thauna Pangal Amadi Matam Season Atuna Malim Pitribi Bo Pudna Kaminasi Haibisini. Malim Pitribi na Kaitharakpada Miyoi Bazati Danatana Ziba Kudimak Mutkiba Yana Lady Maramasina Ngasi Aikoge Malemge Pibam Asi Asuki Mati Soksi Lagli Basin Dege Aikoina Kansi Amadi Masamau Paba Malempa Ama Ohensi Haidabadi Ngasi Malengi Mafang Kiada Pangtung Nariba Wall Art Day Numid Asida Aikoi Mipong Kudimangna Upambi Amamam Taminasi Masina Aikoge Malem Asi Masamau Paba Ingtaba Purakpa Ngamgani Haina and Muna Namianda Abil Doke. Namayam the Quina, Hygienic Basi, a good Malim Pitribis, Sukimatic Soxile, Massive Quina Pansi, Yam the Hildi of Malim Pitribum Uhensi Hadagadi, I could Mugna, Sikumba, Yamna occasion Hadi Yam very important over. I couldn't Pitribi Mapung Minens Lobuya, I could a Prigitan Kunitoisi, 1970 they hold a Satarkuni, Masi Equina Pitribi Art Day, I could Kutimangasu, Utara Mamdang, Tajin Batara, the Yam the Pajaba, Ingba, Aduka, me, Puna Mona Ziba, Puna Mona, Labor, the Yam no I Badum Laba, Maliam, Pitribi to Swin, we're going to have a say, I may understand again. Amaramda Friendly Environmental Warriors FEW Ziribam Amati Ziribam Forest Division Ziribam na Sinduna embeds in our planet Haibatinda Jiribam Gi Soroka Atingbi Kunauda Laiba Panjan Playground Amati Babu Parada Laiba BOC da Uchara Thaduna Thampang Tokre Taramaduda Jiribam Gi DCW Malengamba Chenglei IAS DFO Rajesh Daret IFS SDPO Chamna Anand MPS JDOG President and Sadananda Maitai MSF District Committee के President Everton Singh Panjan Club के Luching Basing Amadi FEW के Member Singh Yauna Uzara Thaki Loinana Lemna Uchara Singh Suyan Thoki Tarong Amari Lainana DC Jiribang W Malengamba Chenglei na Haikibada P3B के Mapang Kudingda RD के Tharam
pangthokpagom Jiribam district su pangthokle aikoi environment kansi environment ase aikoi amatu oina puna protection piduna aikoi ge environment pu kansi environment kanba haibasi mioiba aikoi da lai loinana pollution thokna ba aikoi uwa thasi han haike ade ge tharamba ase adamna su sinduna angan ching ekopakta u thaki u hingansi haibage pandamda u sarasang thaki Kongsum de lakpagi iroinana Manipur ge Chief Minister M. Birena Manipur miyan da yape pausen piragle. Chief Minister ge pausen da Lisang Machanipan Marapatra Matwe ge April ge tang kolom doida pangna Brajabasan lusang ba Manipuri lamye singna Kongsum da British ge mayok da lanthing naduna Mareba ki damakta matwai katke asigumba senglaba thoram asina lakpasida aikhoi khudingna amata oina lebake apanba saktam ngaknaba wareb lauduna awanba Maromdom lepsabangam zaba chokatpa Manipur state amakidamak leminarase haide. Income Zalisang Masanipan Marabudra Matwege, April Tankulum doida Tokiba Kongsum Lan Numina Lakpada, Manipur Kanglai Pakna, British Game Mayokta Sogna Kibatungan Tonganba, Lan Pamsingda, Irevakining, Tamangana Nabagidamal Tawana Ponta Pikrabatu Sigmafunda, Korkomna, Ikaikumna Utpakaloinana, Makoina, Irebaki ning tamangana na bagina maglaram mathodang adu sakang jaduna tobiman khangba usare haina aina thingkraba lalonglub korkomge media coordinator M Sehena khuyek bidana thokpa chirolamana phungdorakle jerana duna makata na hai ingkumjal lisang machani pamarabudra mathoida songnakiba Anglo Manipur wada iraicha singna utpi khiba thongna lingzen amasung maraibang nuksibage wakhalon adu April gi tangkulum doina lakpada nahona ningsing hale Imalaiba kining tamangana nabagidamak Manipur Kanglai Pake Lanmi Kuzo Karakaka Matamduda Kukalaba British ka Thawai Pamu Balaitana Lantenaki Adugumba Athoba Singh Adugi Kudung Induna Ireba Kidamak Thawai Thabangam Zaba Amadi Makoigi Mapamda Ikai Kumnaba Utpa Pangsaba Ase Malangi Mui Bakunagi Mangda Aikoi Manipur Masa Singi Kanglai Cha Singi Chautuk Saningai Mamanyam laba mioi poktege ireba kining tambana hena mamanyam bi haina lobangam kiba ekogi athoba ipa ipu singe katho kiba thawai singaduna mamal oiduna ngasi ge puruki mirol asina hingduna lebangam jahori bane haukiba sahi khara asida India lengang na makhoigi ningkha tamba phangkibagi sahi humbudra manga mapung pharakpaga mari leinaba thoram azatika amret masab haina maming thonduna pangthokle thoram asige manung channa unsung heroes Haina Mington ba India ge ningtambagi ihauda sarugya kiba aduga lengang na semba puwari ge manungda hana chalaudraba miyokya ge bonsi wari nahuna na itopa amasung makoigi matik madana ge wari singbol India ge ningtam ihauda mapan naidraba kudon tamkibane haina nahuna na masak takna mahodadakle Masemak hauzaki India lengak amasung masibu mayon chumliba Rashtriya Samaj Sevak Sangha RSS na One Nation, One People, One Culture haina leptana chathadagliba agenda aduge sarugamani hairi Manipur gi oina ngarang dege ngasi numidang wainam pung manga phawbada mioi amata covid positive oiba thengna kidre amadi mioi sibasu yaw kidre pungpham asi phawbada mioi chaniga kuntare tonga tonga ba district sing test dauki State asigi oina laichat asina ngasi phawbada mioi laka malising contractorate sani sumna manga positive ohen kre masigi manungda mioi lising ka ani chamakunna laichat asina laikidre ngasi mioi ahum naba phakiduna apunba mioi laka malising kontra manga sumna yangkai mapan laichat asidage naba phakre naba phakibagi chang asi chada marpudrani pandas meg mari mari ni activities da mioi kuntaruk laing chathari State government action 100 action points for first 100 days ke sarukama oina Kasam municipal council ke conference hall dang ase constituent meeting ama deputy commissioner Kaksing Somojit Salamna chia lodana pangthokre subdivision and development monitoring mission of the government ke miang makada Kaksing district thabak lokhanab ke wafam dishina kan haike subdivision and development mission ke makada community level survey tangna ba appointed Supervisor singda DC Kaksangna khangan ke ngasigi meeting aduda Layafi Rita Prabhat officer SDDMM Kaksang subdivision amasung district level officers singsu sarya ke Lebaka sigi tungan ba state karada covid ge anopa case kaya hengal kibasi
State asida Europa ngamdanaba miyamna COVID ki vaccine dose suna kapagaloinana COVID ki SOP sing ngakpa mathautare haina hianglam constituency ge MLA Dr. Y Radishamna phongdoragli Wafamasi District Health Society kaksang na sinduna langwaidong dramatic hall da pangtopa block health mela hodopagi tharamda haikibani Azatika Amrit Mahasab amadi Lainga ke 100 days action plan ge manungchanna pangthopa tharam aduda mahna makata roduna haikibada chahi anirom asi lebak asida COVID-19 ge akanba saitheng phangduna miam asi khamthengna wana kre haukiba thakara asida lebak asida COVID ki gas masing asi yamna nemtharude adubo haukiba numita karani asida India ki state karada COVID ki gas masing amuk wangkhalapa haurakle Maramasina miyamna Manipur dasu laina ase amu hanna laktanaba section thawrang lokhatpa mathau tare loinana ngasi pangthokleba hel mela asina lainga kasina state asige miyambu masamau phana thamnaba sangsilwa khongtang ase mai pahanaba achoba thodanga ama oiragane maru aina mela asida hangleba stall kunmari asina miyamda makal kyage anaba sing layengba amadi lainga ki scheme kyabu hakthengna kana papi bangam lagani haiki COVID ki adu ko pandemic level matam se wa ki mayam adu ki China khol mayam du khangbire masiki amat ngarbo upai se khoi vaccination tawbuni COVID vaccination gi matang se mayam pun manga bhab tabiraga mi pung khud bang thawa yauna khoi vaccination gi khudong chab se lobiu adu hoitari hujik inau nau na mu COVID ki anauba positive oi changwa khali biside khoi ngang thokpo ngamna ba laina aside kanma ngamna ba laina aside khoi mioi ba jati se Sidanaba haksang pada lain bidamukta COVID vaccination su masih kudong sabu laubiu hai wafam se etendana thamjari ngasigi tharamatu da kaksang district ki DC as Somorzet CMO TS Rajan yauna maru aiba miu kyana sarugya ke Amaramda block hal mela tharamase Tawan district ki oina kiam lai harofam community hall da umsuba oina pangthoktuna Tawan district ki block hal mela luishin kre India Langbak na Ning Tamba Pangkiba Chahi Humbudra Manga Mapung Parakpagi Azadika Amrit Mazab Palantarum ke Saruka Moina National Health Mission ke Makada District Health Society DHS Thawal na Sinduna Pangthoki Batharamba Aduda Thawal Municipal Council ke Chairperson TS Samona Athoiba Mitung District Health Society Thawangi District Mission Director Su Oiriba Chief Medical Officer Thawal Dr. Wain Nokulna Tharamapu Aduga District Hospital Thawalgi Medical Superintendent Dr. CH Memsa ICDS Cell Thawalgi District Program Officer TS Suranzoi Amadi Kiam Lai Committee ki Lai Shalungba TS Goramanina Akanaba Mitunglen Oina Sarugyaki Taramatu ki matangda CMO Dr. Wain Nokulna Haikibada Laibak Asige Ningtamba Sahi Humpudra Manga Mapung Parakpagi Azadika Amrita Masat Palantauramgi Manung Chana Amadi Chief Minister and Virengi Lainga ke Ahanba Numit Chamage Manungda Pangthokadaba Thabak Thoram Chamage Manung Chanduna Pangtholiba Block Health Mela Asi Chief Ministers Health for All Haiba Scheme Aduki Makada State Asige Mipung Kuding Haksenge Kudong Saba Panganduna Masamau Nada Yektana Thamnaba Thoramka Aduda Pangthokpade Tawan District Oinasu Block Health Mela Asi Hairok Lilonga Amasung Thawal Kiam da Pangtokpane Mela Asida Haksenga Mari Lainaba Tungan Tungan Ba Laina Layong Senka Amadi Laingangna Paikaliba Tungan Tungan Ba Yapathoram Senka Adu Mamutana Miam da Kanganduna Madugi Kudung Saba Senga Adu Miam da Panganmani Haiki Manipur ke Annoba Lainga ke Paikakadaba Numit Samanike Accent Plan ge Manung Channa Amadi India ge Maning Makha Tamlakpake Chahi Humdra Manga Surapagi Chahi Subna Palant Azadika Amrit Mazaki Charukama Oinang se Morang Community Hall Center da Thanga Assembly Constituency ge MLA Tongbram Ravindra Singna Block Health Mela Hodokre Ngasigi Sauram Aduda Athoiba Mitunglen Oina Sarugya Kiba Thanga Assembly Constituency ge MLA T Ravindra Singna Hai Aikoi Mioibana Khwaidigi Maru Oidibasi Haksang Phana Leiba Adune Aikoi Apawa Chanjak Satuna Haksang Phana Thamnaba Honaminase Ngalingaida Anabasing Kangdungnaba Jacob Tokpiduna Matam Sana Laying House Kanagumba Imung Singna Laying Bangamdaba Amadi Laying Bachapa Ngamdaba Aduki the Mug
सरकार के माइकेदगी मसिगिदमा ब्लॉक हेल्थ मेला असे पांगथोकपनी मसिगे खुदोंचाबसिंग अदु लहोक से फोंदोखे थरमदुदा मोइरांग केंद्रदगी नौना करखरबा थोंग्राम शांति सिंह हेल्थ डिपार्टमेंट के मरी लेनबा मियोय क्यासु सरुक्याखी अमदि ngasi पांगथोकिबा हेल्थ मेलागी हांगलिबा स्टॉल सिंगसु यंगचिंखे ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯤ ꯀꯩꯅꯣꯅ ꯍꯪꯕ ꯇꯥꯔꯕꯗꯤ ꯍꯦꯜꯊꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯩꯒꯤ ꯍꯥꯏꯒꯅꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯇꯝ ꯆꯥꯅ ꯂꯦꯡꯊꯣꯛꯄ ꯉꯝꯅꯕ ꯍꯦꯜꯊ ꯆꯦꯛꯑꯞ ꯔꯤꯒꯨꯂꯔꯂꯤ ꯆꯥꯡ ꯅꯥꯏꯅ ꯇꯧꯒꯗꯕꯅꯤ ꯇꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯂꯩꯕ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯕꯤꯕ ꯃꯣꯏꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒ स्टेट गवर्नमेंट सेंट्रल गवर्नमेंट के मखादा स्टेट गवर्नमेंट के मखादा पीरिबा हेल्थ केयर फैसिलिटीज अखोइना पांबा पंथुंग अमा पांदम अमा यौनबा होनबदा थेंगनगदबा अयेतपा अपनबा अमदा अखोइना हाना उशिलोइदबनी अखोइना पांबा पंथुंग अदु पांदम अदु तमंग मांगदा थमदुना संगसंगदबनी मदम अदुदा पुंसिदा माइ पाकपा हाइबदु ओइगनी हाइना डॉक्टर यंगकोम असुकुमार मैनेजिंग डायरेक्टर यंगकोम नेत्रमनी कॉलेज ऑफ नर्सिंग कक्सिंगदा फोंदोरकले ngasi kaksing lamdongda leba jeban hospital complex da leba yangkom netramani college of nursing kaksing ge ahan ba beds ki veshi nursing tam leba meiroi single lamp lighting amasung or taking ge thamda athoi ba mitung ko oikiba dr yangkom ba asokomana tharonga mari leinana piba mahake warol makataradna hai aikoina pamleba pandam natraga panthung adu yongna chananabage lambidi ayetpa panba natraga kudong thiba kya thengnagani haina हाना उसल बदी अखोई के अपाम्बा पांदम नत्रगा पंथुंग अदु यौना चटपा खंगमलोय डॉक्टर असुकुमाना मखातारदुना हाय ngasi अखोइना मैरा सुखतुना वसक लौदुना तौरिबा सेंख असे अखोई के वखल दा लेरंबा चमनबा कया अदु कोहंदुना मंगाल अमा पिबिदुना तमननबा चनिंगबा माइकै अदुदा चटुना नर्स के लेदिबा तोंगन तोंगन बा सेंपamba अदुदा माइपांगना चटपा अमदि अवा अना नंगलबा मियोय कयाबु थौगल तौदुना मियोय बकी मतेंग पांगबा ngamduna पुंसगी मंगाल अमा फंगबा ngamnanaba होनागदबनि हाइना फोंदोके क्वालिटी एजुकेशन यावबा लाइसु खंगहौनो अदुगा लाइसु फजना लेरगा नसाखि मतम सोइदना माइ पाकन अखोइकी प्रोफेशन दा अखोइना मांगदे येगदोसि when you align your disease vision, your goal with your if you process with your goal, then that can dream to another goal to target already. Then always success with them. But I am marker from what's obstacle. I goal see over the obstacle. May have land of like when man can be, but then goal be over. Always focus on the goal. I think aside farming profession is that focus on. Other I give patient and can say the purpose of life say if target to the goal is target of. Other if you focus on the obstacles you will never reach, but if you focus on your goal you can always reach to your goal. Ziban Hospital Complex Manung Dalaiba College Asiki Mipun Sangdang as a Pangtokiba Torombaduda Dr. Yangkomba Sukumar MD Wyant College of Nursing at Mitung Dr. N. Zibalata, Medical Superintendent, Jiban Hospital, Kaksingna, Kanaba Mitung Amade, Professor Maibam Kumudini, Principal Yangkom Netramani, College of Nursing, Kaksingna, Toromapu Inasaruaki. Ningsing Bayabadi, Yangkom Netramani, College of Nursing, Kaksinga, Asi, Tahi Mari Tangadaba, BH Nursing, Course K Academy Session, Asi, Chalibachahi, Asigi January Thagi, Ahan Bachayol, the Hokrabani. College asigi mathau taba affiliation amadi approval kudemag Indian Nursing Council, Manipur Nursing Council amadi degree asigi damang Manipur University dage lawgadaba loinana practical ge oinasu Regional Institute of Medical Sciences RIMS amadi Jawaharlal Nehru Institute of Medical Sciences JNIMS dage lawkiba laikhrabani. Peacemaker Artists Association ge Jahi Sigi Anova Kudol Sanage Tambalgi Yapathoni Tharam Ngasi Akampata Leba Lila Party Asage Office the Pangtokre Manawi MMna Iba Lila Asibo Lamsing Lamtak Libana Lai Ibotombini Lila Sida Maru Oina Karamna Amadi Kanana Yumban Punsi da Kongda Katage Amadi Leibaki Oiba Togliba Toto Watok Singda Yumpam Oibalilani
Lilasida Sanctum Langlibasindi Nupagi Saktamda Henrina Yumzau Taba Yumnamba Aruna Paikomba Santosna Amujau Lai Ibotombina Chaurent Ibohanbina Sengoi Luang Tampasanana Club ke Secretary Nupi ke Saktamda Milanna Hayaino Dipsant Pantumna Muktamani Rosanna Tonthoibi Bises Huiremna Tampa Ibi Magi Saktam Langadori. District Agriculture Officer Tobal and Zoikumargi Kuthangda Kishant Credit Card Holder Welfare Association Tawan District Kangabok Bransna Longi Singda Har Pangan Kre Kangabok Lamlong Pazada Ngasitige Hodana Numit Humni Chumna Chatagadaba Ningtham Loruke Oina Eco Part Ke Akoibada Kangabok Atopam Amadi Laishang Temgi Anganpo Thariba Lungi Singda Har Sing Adu Yantokibade. Tauranga Mari Lainana Kanbena Monangtem Monan Singna Haikibada Ningtham Mahimarong Pre Karepa Kropke Mahimarong Sing Amadi Anganpo Thariba Lungi Singda Ataba Mamanda Har Sing Asi Yantokibane. Sinjakta Mapantang Daba Amadi Hangtuna Ladiba Labuk Singda Double Cropping Tobada Hena Pungning Taugut about Honazabani, Asuna Longi Singda Har Pangan Piriba Agriculture Department ke Minister Amadi Marilenaba, Official Singna Makatana Su, Matam Chana, Pangan Bigani Haibaki Achet Pataza Batamdi Haiki. Sinjata Nipan Bangaba Amadi Habak Pangdal Lever Naron Singasi, Sarumari Toku Amarumdi, Soidana, Sarkata Tok Pangda Habaki, Napung Sal, Kanze. Aroibada, Agri Department Lomi Praza Singi, the Amukahena. Board of Secondary Education Manipurna Lobang as a Pangtukeba High School Living Certificate Examination 2022 ki Obstinate Subjection ge Parikada Mahiroi Manga Tantokre Mahiroi Manga Adu MC Evergreen High School to Palendage row number 16168 16407 16142 Amasung 16410 Atopa Mahiroi Amana Ideal High School to Palendage row number 159588 Makuising Asi Maut Sinduna exam Tarambagini Haidi. British Prime Minister Boris Johnson na Prime Minister Narendra Modi ga ngasi New Delhi da unakiba aduda Russia na Ukraine da landariba asiga mari lenawa wapam amata pressure pikide haina India ge Foreign Secretary na haikre. India ge biggest supplies of military hardware oideba Russia na Ukraine da landariba asida India na wapam amata phongdo palaitribani. Prime Minister Animakna Landariba Aduki Matangda Makoi ge wapam Pongdong Naduna Russia Ukraine ge land adukudakta Loigetabane Haina Krabasu Masige Matangda India da pressure Bibadi Lakide Haidi. Invalid passport Paituna Chalamba Ukrainian Ani Ngasi Karimganj District Police na Pare Chehi Kuntramapan Suraba Krisenski Bozodimir Amasung Chehi Kumathoi Suraba Najari Bosniuk Makoi Ani Agratala to New Delhi Marakta Chenba Anand Biha Tripula Sundari Express da Tongtuna Chalambane. Police na Haikibada Veleta passport Amadi travel documents Yaramde Makoibo Karimganj Police Station Senekre. Police officer Amana Haikibada Ukrainian Embassy into India da Pauvikre Russia na Ukraine da Landa Dringeki Mamandagi Ukrainian Rapigani. Russia na Ukraine da landa dringai ki mamangdagi Ukraine thadukna lakhibane hairi. Hauzik aroibada maroiba pau amhana pizari. Mabong kyada RD gi tham pangthungna kre. Helmela gi tharam letana pangthungari. Yangkom Netramani College of Nursing ge ahamba beds ke lamp lighting amadi auditing tharam kasi pangthokre. Loinana British Prime Minister Boris Johnson ga Prime Minister Narendra Modi ga unadumai ram kyada wari sanakre. Imis PAODAM ngasigide matang sidaloijare miyang tabiri basangbo amukahana kurumjari.